ꯆꯠꯄꯁꯤꯡꯅ Lord Jesus ꯄꯣꯛꯈꯤꯕ ꯅꯨꯃꯤꯠ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ इम्फाल ईस्ट की लमलाई असेंबली कॉन्स्टिट्यूएंसी के मनुष्यन लेबा चिंग लोनब मैतै खुनसिंगदा कुकी खुलाई पाइबसिंगना बोम यावना लांदारखरे। मणिपुर की तोंगानबा गवर्नर अमा लेट्रिबा असिगी येंगलगा हाना यूनियन होम सेक्रेटरी ओइरंबा अजय कुमार भल्लाबु मणिपुर की गवर्नर ओइना अपॉइंट तौरखरे। ISCOM मणिपुरी पाव मीटिंग ताबीरबा पुमनमकपुर साना शर्मिना तारामोक्चरी अमदी पावमुचा खाइना पिजरी। मालेम के लेबा कयादा क्रिश्चियन लाइनिंग चटपसिंगना लॉर्ड जीसस पोखिबा नुमित दिसंबर की तांग कुनगा मंगा क्रिसमस की थौरम पांगथोकनखिबगुम मणिपुरदसु पाकसन्ना पांगथोकनख्रे। चिंगमैरोंगदा लेबा MBC सेंट्रल चर्च यावना लमदम असदा लेरिबा तोंगा तोंगानबा चर्च सिंगदा ngasi क्रिसमस के थौरम असे जीसस की मिंखै सक्सोंदना पांगथोकनखि। MBC सेंट्रल चर्च ता पांगथोखिबा थौरम अदुदा रेवरेंड वाई मदर शिमना स्पीकर ओइदुना मियामदा याइफा पाउजेल पीखि। मियोइबा खुनाइगी याइफनबा मसा कथोक चखिबा मपु माना ताकपी तंबीरंबसिंग अदुबु निंगसिंगदुना गॉस्पेल इसै सक्सोनबना क्रिसमस के मपुंग ओइबा थौरम ओइखि। इम्फाल ईस्ट के लमलाई असेंबली कॉन्स्टिट्यूएंसी की मनुंग चन्न लेबा मफम खरदा ngarang नुमिदांग पुंग 12 तारमदाई अदुवाइदा मैतै खुलताबा मफम सिंगदा कुकी मिलिटेंट सिंगना नोंमै राउंड कया कापथरक्तुना लांदारखरे हाइरी। कुकी मिलिटेंट सिंगना हाइरिबा अटैक अदु अहानबदा संगारन विलेज रोमदगी तौरखिबनी हाइरी। तुंगदा यांगंग पोकपी उयोकचिंग थमना पोकपी उयोकचिंग नातुमचिंग उरांगपात मनिंगचिंग न चिंगबा मफम सिंगदगी मैतै सिंग तारिबा सबुंग खो खुनौ यांगंग पोकपी शांति खोंगबाल थमना पोकपी अमदी सना साबी न चिंगबा मफम सिंगदा बोम यावना नोंमै राउंड कया कापसिंदुना लांदारखि। यांगंग पोकपी उयोकचिंग अमसुंग थमना पोकपी उयोकचिंग हाइरिबा मफम सिंग असिदी कुमजा लिशिंग अनि कुलहुमदोइगी मे थादगी इरांग असिना हेक हौबदगी कुकी मिलिटेंट सिंगना लौसिंदुना मखोइगी बंकर साजिंदुना लेरकलबा मफम सिंग नि। कुकी मिलिटेंट सिंगना नोंमै अमसुंग बोम यावना लांदारकपा अदुदा लमलाई असेंबली कॉन्स्टिट्यूएंसी न कोनबा चिंगा लोनबा मफम सिंग असिबु ngak seliba khunja sing amasung security force sing nasu nongmai round kaya handuna kapki hairi। कुकी मिलिटेंट सिंगना नोंमै कापथरकपगी थौदोक अदु नुमिदांग पुंग 10 मिनिट यांखैदगी अयुक पुंग 2 तारमदाई फाउबा मतत मखोल ताखि। ngaranggi nongmai kapagi थौदोक अदुदा थोइदोपा असो अपनगी पाउदी लेखिदे। निंगसिंगबा याबदी हौखिबा कुमजा लिशिंग अनि कुलहुमदोइगी मेगी तांग 19 अमदी 19 दा कुकी मिलिटेंट सिंगना सबुंग खो खुनौदा लेबा चेकोन अमा यांगंग पोकपी शांति खोंगबालदा लेबा युम अनि सना साबिदा लेबा युम अनि अमसोंग ग्वालताबी मैतै खुलपुंबा मै थादुना मैतै खुंजा सिंगबो तालखिबदगी ग्वालताबी मैतै खुलदा हौजिक फाउबा हंजिनबा ngamdana रिलीफ कैंपता चंगजफम लौदुना लेरिबनी। मणिपुर की हौजिक ओइरिबा फिबम असिगे येंगलगा हाना मणिपुर की ओइना तोंगानबा गवर्नर अमा लेरमदबा अदु हाना यूनियन होम सेक्रेटरी ओइरंबा अजय कुमार भल्लाबु मणिपुर की अनौबा गवर्नर ओइना खनख्रे। लोइनना हाना आर्मी चीफ ओइरंबा विजय कुमार सिंह बुना मिजोराम की अनौबा गवर्नर ओइना खनख्रे हाइरी। विजय कुमार सिंह हाना मोदी लेंगा की मिनिस्टर ओइना ट्रम अनि पुरमलबा मियोय अमनी। अमरोमदा केरला की गवर्नर आरिफ मोहम्मद खान बुना बिहार की गवर्नर ओइना ट्रांसफर तौखरे हाइरी। मणिपुर की गवर्नर ओइना नौना अपॉइंट तौखरबा अजय कुमार भल्लाना चाही असिगी जुलाई की तांग 18 मणिपुर की थौपुदुना लाखिबा लक्ष्मण प्रसाद आचार्य की मिहुत सिल्लगनी। अजय कुमार भल्ला असम मेघालय की कुमजा लिशिंग अमा चमापन मरिफु मरी बैचदा सिविल सर्विस फाउदुना IAS ऑफिसर अमा ओइना थौपुरखिबा मियोय अमनी। तुंगदा महाक इंडिया लेंगा की होम सेक्रेटरी ओइना कुमजा लिशिंग अनि कुनमारी की अगस्त फाउबा चाही 5 सर्विस तौरखिबनी हाइरी।
Anauba chahi kumjai lishing ani kunmanga yosilakpaga iroinana Directorate of Information and Public Relations DIPR, Directorate of Health Services amadi National Health Mission Manipur gi Anauba Diary amadi Wall Calendar sing Chief Minister Nongthongbam Birena release tokre. Ngarang CM Secretariat ta pangthokiba diary amadi Wall Calendar release tobagi achamba thauram aduda Chief Minister na paumi sing da phongdokhibada BJP na luchingba Manipur lengak na matamgi khongjel bu ikai khumnaduna anauba chahi lakpagi mangoinana diary amadi Wall Calendar sing release taunaba honaduna lakli Hakshel amadi IPR gi Minister Dr. Sapam Ranjan amadi Department sing asigi Commissioner amadi Officials sing na makoy na puthok chaba anauba diary amadi Wall Calendar sing matam chana release taunaba siem sakibagi damakta hainingai leitana thagatli loinana Anauba chahina lakpada Manipur da tangdu leitaba hanjilaktuna chawkhat lamjel da hena khumang chawsinba ngamnaba lamdam asigi miyam na punna mapuda niminarasi hairaduna Christmas na lakpada lamdam asida amadi Manipur gi mapanda leikraba Christian lining chatpa mipung khuding makta Christmas ke yaifa paujel piki thauram aduda Forest Minister Thongam Bishwajit Works Minister Govindas Konthaujam IPR Minister Dr. Sapam Ranjan Patsoigi MLA Sapam Kunjakeshwar, Moirangi MLA Thongam Shanti, IPRG Commissioner M. Joy Amadi, IPRG Director Dr. T.H. Charanjit Susaryaki. Calendar Amadi diary release to Usiga Mailana in Amayam Punamakta, I Christmas ki, Ilaga Paujel, Vijari, Manipuda Riba, or Gamapanda Bigiba, Chilino, Punamak, Dharma Shibu Sapiriba, Mayam. Alaman itself say Imaipa Punamakta Yakamangol Pizari Aduna Sugumba Christmas si Lapaga Iroinana Manipurda Hokiba Tha Kardagi Lairali Batandu Lagada Filmasi Aloisan Kariharaga in the Tina Labor Hanagumna Labor Dumba. I'm the peaceful Amadi developing state Manipurdo Henaba Mayam Punamki from the Agis Haitigi Yakapagil Pizari Loinana. You showed up Mayam Sangana Sar Singda. Mana layer from Sing the Madugi. Horambinava, Swagi, I am the apple to Ministry of Culture, Government of India gi CFPGS 2023-2024 gi Senthang Makhada Sangit Kala Foundation Keshamthong Thangjam Leirak na puthokpa Diwaras ngasi Radha Madan Mohan Mandap ta utkre Diwaras utpagi thauram aduda MUC gi Registrar Laishram Radhakanta Sangeet Natak Academy Awardee Thanjobam Ibotron Singh, Retired Pradhan Guru, RBCF ki Chief Advisor B. Amusana Sharma, Sri Govindaji Temple Board ki Rajdhari S. Dhirendra Sharma Namaru Oiba, Mithunglen Singh Oina Sarukyaki, Athuiba Mithunglen gi Warol Piraduna L. Radhakantana Haikibada, Miyam Natang na uba fangliba Diwaras promote taunaba honarikliba asi, Yamna afoba khongthang amani masina Manipuri jagoi ras singi matangda thizin humzin besing achoba matiang amo oiragani Manipur gi jagoi ras asi malemda tonganba masak ama leiribani culture tawriba singna jagoi ras ki fajoraba masak asi kaihanda na thamnaba hona bigadabani haiki thauramgi loisilakpa sarupta Sangeet Kala Foundation na nipapala amadi Diwaras miyamda utuna khudol tamki Bushi sports amasung culture da asida mayamdagi kaishu sangka diyan haibs. Mani Bushi adum akoina India utpa matamda culture amasung sports na yam sabu thongdaw we lonely have city as hand that way. Adubu akoini huji culture sida hawale banang sina azana marik jumna khangakaba adagi Kaya awat bakal lagi nasi koi kan saya ini pun masih nak kami hari besok koi hari besok saya ada komsna sudah sana nasi matang dan pagi kaya ada sampai ada koi culture harus koi culture something that binds together. Aku pernah aku kaji dengan berpuji dengan berpun dan sebenarnya dengan berita mama lalu membawa koi kita pun harus ayam sih.
Manipurda hojik oiriba fibam ase laksinaba amadi pandamda thodok makha tana thoktanaba Manipur Police amadi Central Force ki kangu singna chingkhong chingya leiba mafam singda thiba humbagi thabak sing leptana chathari haukiba pung kunmari asida chathakiba search operations singi manungda Churchanpur district ki Moljol village da chathakiba thiba humbagi thabakta kutlai amadi nongmai round kaya fagat pangamkre faraba kutlai sing adudi magazine yauba 303 rifle ama, magazine yauba M16 ama, SBBL gun country made ama, revolver pistol ama, amadi 5.56 mm live round tarani hairi. Mami Khongchat first film production gi Kennedy Khewana direction piba, nang naheli amadi crap picture na puthokpa thoiba soibam na direction piba, Lokrakpam Ningol hairiba film ani asigi yaifa thawni tharam ngase Manipur Press Club ki Loktak Hall amadi Thangjing Hall da mathang manaw naina pangthokre nang naheli hairiba film asigi yaifa thawni tharam da Film Forum Manipur gi Chairman L Surjakanta Sharma Actor Prem Sharma amadi Pukhau GP gi Pradhan Moirang Them na Chom na ching mathang sitna athoiba mithunglen amadi akhanaba mithunglen sing oina saruk yakhi loinana Lokrakpam Ningol hairiba film asigi yaifa thawni tharamda Jilla Parishad member RK Taruni Film Forum Manipur gi Chairman L Surjakanta FFM gi Hanagi Chairman S Mangoljao Senior Journalist Soina Soreng Sangbom na mathang sitna athoiba mithunglen thauram mithung amadi akhanaba mithunglen sing oina saruk yakhi Thauram ani asida athoiba mithung amadi thauram mapu oiriba Film Forum Manipur gi Chairman L Surjakanta na Manipur Cinema Hall chalairiba singna thengnariba awaba singi matangda wafam kaya thamki mahakna pangthokiba da Manipur gi Cinema Hall da English amadi Manipuri film khak hapayabana audience ki awatpa kaya lei mi manga tara khak yenglabasu houseful oirabasu hall ado management tawbada changliba senfam di chak manai miyam na cinema ase entertainment khak oina utfam thokte film na miyam da paujel kaya amastu piribani amadi khunaya sida thokliba thodok wathok sing asigi mami ama oiribani maram asina Manipur film sokhatnaba honabada miyam gi sahajok changi haiki 나는 퇴근하 가야 하거든. 시네마 포토가 시네마를 가끔 들거든. 시네마를 무슨 많이 플랫폼이 채널을 해주시도 보이더니 저희가 머리보기 세수 선치도 많이 매개기 보이는 뭔가 거기까지 이마마야 빨리 어토리티 아무도 어리 차라가 야리 할거디 지금 제일 있죠. 그것이 야나래 동무모양 차나들 보면 이거 어리 차나 카페 아마잖아 시네마 나오는데 저기 그 TV yang layu di school kai office women office kari lagi ceri loi mai mai semua dah jadi. Al cinema hall zaman ini tam mai semua dah ada nomor dah. Cinema hall itu yang berada pada polis abal federal agency ni pun betul betul ini. Aduh, hall sih spend saja. Di lagi hall zaman itu ada sama. Hall lah standar dia. First laks da dabaya de profit yaudri hol laks bali management course mo renta no bala adu debatar gadi cinema hall simuna no da papya no topagi hebsi rum da adu cinema hall sido no pa isi undege na da na shirta da biya de cinema production share GST yang employment juga share tahu betul ini, malu Manipuri film katanya di polisi dah hari bayar mauju film mengam dia tahu. Tanai padana dari bah cerita keratang laba Manipur state film development society ni auditor QMax kawada dari bah ada polisi dari bah sem para benda tanda polisi tu para bah project tersebut. Sigi manganje market ya usuk lek jala lelo buda ban mayamna maihau form haina khangnariba andro da leiba panam ningthogi khubamda Universal Friendship Organization UFO na sinduna chahi khudingi ira thawni thawram pangthok tona lakpagum ngasisu ira thawni thawram asi mafam asida pangthokre
Thauram adu Manipurgi tongan-tonganba mafamsingdagi lakhiba UFO gi masing yamlaba thaumisingna saruk yaduna mapung fana pangthokhi. Silent Digital na tongan-tonganba lamda thoidok hendokna miyamgi damakta kathokpaga loinana thabak tawriba singda kumja lishing ani kundagi piba haurakhiba Silent Digital mana Manipur imagi athoiba mapari 2024 Kongba Khetri Laikai Wari Liba Dr. Konthaujam Kunjo Singh Assamgi Bantarapur dagi Social Work H. Rajmani Singha Assam amadi Manipur imagi athoibi mamomloi 2024 na Thangmai bandagi Nursing Professional Brahmachari Mayum Amusana Devida Lanthoklagani Hairi Mana asida shawl citation memento na chingba sing yauri mana sing ase mathang chahigi ahanba chayolda lanthoklagani hairi Apunba Khoirolgi Malemgi Look Manipur Chanura Khorjai Look Kasar Assam Amadi Manipuri Literary Association Jiri Nasinduna Ahum Suba International Writers Meet 2024 Award Kusin Nabagi Thauram Ama Ngarang Kasargi Lakhipurgi Binakandi Part 2 Dalaiba South Barak Agency Holda Pangthokre Ching Lem na Pangthokiba Thauram Aduda Miyamgi Liching Purel Ningthemcha Sanayaima Manipuri Chanura Khorjai Look Kasar Assamgi President Saubam Ongbi Jayanti Apunba Khorijolgi Malemgi Lupki President Waikom Amuchau Maitei Manipur Sahitya Parishad Assam Lakhipur District Branch Singerbongi President Changkhramayum Mohan Singh M. Malagi General Secretary Biren Khumanpu Board of Governor EGCC Kolkata Playwright Director Amadi Critic Member Buddha Chingthamna Mathang Sitna Athoiba Mitong Tauramapu Amadi Akhanaba Mitong Lensing Oina Saruk Yaki Tauramaduda Ningthemcha Sana Yaimagi Humfudra Nipan Suba Mapo Kumonga Mari Lenana Malemai Lupna Dr. Shanti Bala Salam Ingudam Satichandra Kaisham Ongbi Bijoya Amadi Laire Lakpom Ongbi Bijenta Devida Tongan ba Award Sing Kutsinaki Loinana Jiri News Network News Agency gi Moirang Them Romeo Singh Amadi Kasar Diary gi Maitan Kaishang Bam Bhopen Singh da Journalist Award Sing Su Lanthoki Thauramasiga Mari Lainana Miyam gi Luching Purel Ningthemcha Sanayai Mana Paumi Singh da Phongdokibada Thauram asida Chatliba Chahi Asigi Manungda Tongan ba Aibi Singh Haibadi Khoiri Rol Singna Ikiba Wareng Saireng Singdagi Khangatlaba Aibi Singda Khudol Tamduna Ikai Khamnabagi Tanja Adu Lobani Haiki Sahi anida to lona sahi asi manunga sahi si manunga ai bi singna habi khuri loi singna ithorapa hare soren oiya adagi ate koi wari obe adu maya adu da khangalaga madu ba 이기들 만화들이 못했 잡아 얻어봐 khuri pothok singado literacy product singado moduga sahi khodengi Taret Soba Nongchop Ngakpi Jiri Women Multipurpose Cooperative Society Limited Cluster Level Federation CLF Jiribam Block के Management Committee के Member Singna Ngarang Jiribam की Kalinagar Lairimbi Leikai Dalaiba Manipur State Rural Livelihoods Mission MSRLM Office Gender Based Violence Nai Chetna 3.0 Pangthokre CLF Jiribam Block Sigi Vice President Maislam Ibotombi na Nai Chetna 3.0 Ase Haudoktuna Rangoli Yekpa Awareness Rally Chatpa Amadi CLF Singi Secretary Konjengbam Kunjamani Devi na Wasak Warol Puthoktuna Saruk Yamin Nariba Singi Apunba Gender Pledge Lauduna Wasak Minaki Resource Person Oina Borobekra Jiribamgi
BMM Wahengbam Premchandna Thauranga Mari Leinana Haikibada Nupi Macha Khudingmak Mahai Masing Tamhannaba Nupi Oibi Pumnamak Matam Matamgi Mahila Sabha Gram Sabhada Sarut Yaduna Laingak Payaubaga Loinana Chaukat Lam Jailgi Lam Khudingmakta Sarut Yananaba Pukning Thaugat Pamathautai Haiki Aimol Kholen Baptist Church ABA gi Assembly President B Athoy Aimol na manung matam chadana ngarang numidang ikhang khanghaudana heart attack ta laikhidabada Logos Gospel Ministry na awaba phongdorakli Aimol Tribe Union Manipur gi President so oiramlaba B Athoy Aimol gi thawaina mapugi laikolda ingna chikna pothabu oirasano hairaduna laikhidrabagi imungi awabadasu saru yari haina Logos Gospel Ministry na thadorapa cherol amada paujelakli Chandigarh gi sector 42 da laiba sport complex ta tha asigi tang 19 dagi kuntraga mathoi fauba pangthokadaba 19 Soba National Matsogi Do Championship da saruk yagadaba Manipur ge players sing ngasi Chandigarh gi damak Imphal thadokre championship asigi damakta Manipur dagi khallaba players sing adudi under 13 40 kg da KSH Tejrendro under 13 32 kg da P Nongojit Amadi Darwin under 11 18 kg da Lamnganba under 11 22 kg da M Lamnganba under 11 30 kg da S Jayashree Amadi under 11 34 kg da Christinani Manipur gi team asigi team manager na KSH Somorendro Amadi team coach na P Kennedy Singh Nihairi Aroibada maruiba pau amuhana pijari Christian lining chatpasingna Lord Jesus pokiba numit Christmas ki thoram pangthokna bagom Manipur da so pak sanna pangthokna kre Imphal East ke Lamlai Assembly Constituency ki manung channa leiba chingalona ba maitai khonsingda kuki kutlai paiba singna bom yauna landa rakre Amadi Manipur gi tongan ba governor amalai triba asigi yenglaga hana Union Home Secretary oiramba Ajay Kumar Bhallabu Manipur gi governor oina appoint tawkre Pungjab sifawagi oina ISCOM na sandokchaba Manipuri pau matangas na loijere makhataba pau gi damak ISCOM bu meeting tado na laibiyo